ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯛꯇ ꯁꯨꯗ ꯅꯤꯡꯊꯤꯕꯤ ꯂꯩꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯕꯤ ꯑꯋꯥꯠꯄꯝꯇ ꯂꯩꯇꯕꯤ ꯂꯩꯁꯤ ꯃꯥꯗꯣ ꯄꯥꯛꯂꯕ ꯁꯨꯃꯥꯡ ꯆꯥꯎꯔꯕꯗꯣ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯏ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯁꯅꯥꯖꯥꯎꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯈꯨꯜ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯤ ꯍꯒꯣꯏ ꯀꯥꯡꯈꯠ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯃꯃꯥ ꯁꯛꯍꯦꯟꯕꯤꯗꯨ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯏ ꯇꯩꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥ ꯍꯩ ꯇꯩꯔꯤꯕ ꯋꯥꯏꯗꯣ ꯇꯣ ꯃꯤ ꯌꯥꯎꯔꯛꯏꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯁꯦꯝꯃꯨꯁꯨ ꯏꯃꯥ ꯑꯗꯣ ꯏꯃꯥꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯃꯥ ꯅꯪ ꯄꯥꯕꯅ ꯌꯥꯝ ꯁꯥꯎꯕꯅꯦ ꯅꯨꯄꯥꯒ ꯂꯣꯏꯅꯩꯅ ꯑꯩꯁꯨ ꯏꯃꯥꯒꯤ ꯂꯝꯆꯠꯇꯣ ꯄꯥꯝꯗꯦ ꯈꯔ ꯁꯦꯝꯗꯣꯛ ꯅꯆꯥꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯍꯠꯇꯨꯅ ꯍꯩ ꯃꯤ ꯌꯥꯎꯔꯤꯅꯤ ꯅꯪꯕꯣ ꯇꯥꯔꯤꯕ꯭ꯔꯣ ꯏꯆꯥ ꯅꯨꯄꯤꯅ ꯁꯨꯝ ꯍꯥꯏꯖ ꯁꯥꯔꯤꯅꯤ ꯈꯪꯗ ꯇꯧꯔꯤꯅꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯄꯤꯔꯣ ꯍꯩ ꯑꯁꯦ ꯅꯄꯥꯇꯣꯟ ꯑꯣꯏꯗꯣꯏꯅꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯅꯦ ꯂꯩꯔꯗꯣꯏꯕ ꯀꯩꯅꯣ ꯏꯃꯥ ꯄꯥꯕ ꯂꯩꯁꯤꯗꯤ ꯄꯥꯕ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ ꯅꯪ ꯄꯥꯕꯅ ꯁꯦꯜ ꯄꯥꯏꯔꯤ ꯃꯇꯤꯛ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯗꯨꯒ ꯁꯣꯜꯂꯕ ꯄꯥꯕꯕꯨ ꯌꯦꯡꯕꯤꯗꯈꯩ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩ ꯑꯩꯗꯤ ꯏꯄꯥꯇꯣꯟ ꯄꯥꯝꯗꯦ ꯃꯤꯅ ꯉꯥꯡꯅꯒꯗꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯏꯃꯥ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯑꯩꯗꯤ ꯑꯁ ꯄꯪꯉꯤꯍꯦ ꯅꯄꯥ ꯁꯣꯟꯕꯁꯤꯕꯨ ꯉꯥꯛꯄꯤꯅꯕ ꯍꯌꯦꯡ ꯅꯄꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯈꯜꯂꯣ ꯏꯃꯥ ꯏꯆꯥ ꯈꯛ ꯂꯩꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝ ꯏꯔꯜ ꯏꯊꯨꯝꯁꯦ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ ꯍꯥ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤꯅ ꯂꯥꯛꯆꯔꯣꯏꯗ꯭ꯔꯣ ꯍꯥ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯇꯨꯡꯒꯤꯅꯤ ꯅꯄꯥꯁꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯗꯅ ꯅꯄꯥꯇꯣꯟꯁꯦ ꯏꯔꯦꯟꯖꯅ ꯂꯣꯏꯅꯧ ꯃꯕꯨꯛ ꯄꯦꯜꯍꯜꯂꯨꯀꯣ ꯌꯦꯡꯉꯣꯏ ꯅꯄꯥꯇꯣꯟꯁꯦ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯑꯣ ꯐꯣꯡꯀꯠꯂꯛꯏꯅꯦ ꯇꯧꯔꯤꯁꯤ ꯁꯣꯏꯗ꯭ꯔꯤ ꯏꯃꯨꯡꯁꯦ ꯍꯩꯃꯥ ꯃꯣꯏꯇꯥ ꯀꯔꯤꯅꯣ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯣ ꯀꯩꯌꯦꯝ ꯍꯪꯒꯣꯏꯅꯨꯀꯣ ꯁꯛꯇꯥꯁꯤꯒ ꯍꯅꯨꯊꯪꯗ ꯅꯨꯄꯥꯁꯤꯁꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯑꯣꯏꯔꯝꯃꯣꯏ ꯃꯃꯥꯒꯨꯝꯕꯁꯤꯗ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯏꯀꯥꯏꯗ ꯇꯧꯔꯤꯁꯦ ꯁꯛꯍꯦꯟꯕꯤꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯤꯡꯂꯦꯟ ꯍꯥꯏꯒꯠꯁꯅ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯇꯧꯅꯤꯡ ꯇꯧꯋꯤ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯅ ꯃꯤꯅ ꯉꯥꯡꯅꯕꯒ ꯃꯋꯥ ꯂꯧꯗꯦ ꯃꯄꯨꯔꯣꯏꯕ ꯁꯣꯜꯂꯕꯗꯨ ꯅꯣꯡꯃꯇ ꯁꯦꯕꯥ ꯇꯧꯗꯦ ꯂꯣꯏꯅꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯍꯥꯏꯕ ꯉꯝꯗ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯁꯅꯥꯖꯥꯎꯕ ꯌꯨꯝꯕꯥꯜ ꯑꯃꯅꯤ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯕꯥꯜꯁꯤ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯒꯠꯁꯅ ꯈꯥꯅ ꯅꯣꯛꯇꯨꯅ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯤꯁꯤꯕꯨ ꯀꯥꯏꯗ ꯊꯦꯡꯅꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯥꯁꯨ ꯀꯠꯂꯤꯗꯅ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝꯁꯦ ꯑꯩꯒꯤ ꯂꯣꯏ ꯑꯣꯏꯕ ꯌꯥꯔꯅꯤ ꯁꯤꯅꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯍꯥꯏꯁꯦ ꯏꯃꯥꯒꯨꯝꯂꯕꯤ ꯑꯗꯨꯁꯨ ꯃꯋꯥ ꯃꯆꯥ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯑꯩꯅ ꯌꯥꯍꯣꯡ ꯏꯜꯂꯤꯁꯦ ꯇꯔꯥꯏ ꯏꯟꯒꯨꯝ ꯅꯤꯡꯉꯤ ꯄꯪꯏꯗꯀꯣ ꯃꯇꯝ ꯈꯔ ꯑꯩꯅ ꯇꯦꯊ ꯁꯤꯟꯅꯔꯒ ꯃꯣꯏꯒꯤ ꯂꯟꯊꯨꯝꯁꯦ ꯑꯩꯅ ꯂꯣꯏ ꯑꯣꯏꯅꯤ ꯂꯩꯁꯤ ꯆꯪꯉꯛꯏ ꯊꯣꯡꯗ ꯀꯣꯛ ꯊꯤꯟꯗꯨꯅ ꯀꯧꯗꯤ ꯀꯧꯅꯤꯡꯗꯕ ꯔꯁꯤ ꯌꯥꯎꯗꯕ ꯏꯄꯥꯇꯣꯟ ꯆꯥꯛ ꯆꯥꯎꯔꯁꯤ ꯏꯃꯥꯅ ꯀꯧꯁꯣꯅ ꯂꯥꯛꯄꯅꯤ ꯈꯣꯟꯊꯥ ꯐꯥꯎꯗꯤ ꯔꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦꯅꯦ ꯔꯁꯤ ꯇꯥꯎꯔꯕ ꯂꯩꯁꯤ ꯃꯥꯗꯤ ꯃꯄꯥꯇꯣꯟꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯠꯈꯤ ꯃꯁꯛ ꯌꯥꯏꯌꯦ ꯌꯥꯏ ꯃꯃꯥꯗꯒꯤ ꯁꯦꯜ ꯆꯥꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯀꯅꯥꯝꯇꯒꯤ ꯑꯣꯏꯍꯜꯂꯣꯏ ꯃꯃꯥ ꯐꯖꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯍꯥꯏ ꯀꯥꯟꯅꯩ ꯃꯃꯥ ꯃꯆꯥ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯍꯥꯏꯒꯠꯁꯅ ꯑꯅꯝꯕ ꯃꯇꯝꯗ ꯂꯩꯁꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯦ ꯂꯩꯁꯤ ꯑꯣ ꯂꯩꯁꯤ ꯀꯩ ꯍꯥꯏꯒꯦ ꯏꯄꯥꯇꯣꯟ ꯈꯣꯡ ꯈꯨꯠꯁꯤ ꯌꯥꯝ ꯅꯥꯏ ꯅꯃꯥꯁꯨ ꯂꯩꯇꯦ ꯈꯣꯡꯁꯦ ꯃꯤꯠꯍꯟꯒꯦꯁꯨ ꯅꯪ ꯈꯔ ꯏꯃꯥ ꯂꯥꯛꯄ ꯑꯣꯏꯅ ꯉꯥꯏꯕꯤꯌꯨ ꯑꯩꯗꯤ ꯁꯣꯝꯗ ꯄꯥꯕꯒꯤ ꯆꯥꯛ ꯏꯟꯒꯦ ꯇꯧꯔꯤ ꯅꯄꯥ ꯑꯁꯣꯟꯕꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯜꯂꯨꯕ꯭ꯔꯣ ꯍꯥ ꯌꯨꯝꯁꯦ ꯑꯩꯅ ꯉꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯌꯥꯗꯦ ꯅꯠꯇꯦ ꯏꯄꯥꯇꯣꯟ ꯄꯥꯕꯒꯤ ꯆꯥꯛꯆꯥ ꯃꯇꯝ ꯌꯧꯔꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯅꯣꯡꯃꯇ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯥ ꯏꯆꯥꯅꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯆꯥꯗꯨꯗ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯤꯁꯦ ꯇꯧꯅꯨ ꯑꯩ ꯈꯪꯉꯦ ꯑꯩꯁꯦ ꯅꯄꯥꯇꯣꯟ ꯀꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯍꯩꯅꯗꯦ ꯂꯩꯁꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯄꯥꯇꯣꯟꯗꯨ ꯃꯣꯃꯣꯟꯒ ꯅꯣꯛꯇꯨꯅ ꯏꯁ ꯀꯤꯗꯅꯁꯨ ꯇꯧꯔꯤ ꯑꯩꯁꯦ ꯁꯥꯊꯤꯕꯖꯥꯠꯅꯤꯀꯣ ꯃꯃꯥ ꯊꯦꯡꯅꯗꯧ ꯁꯔꯨꯛ ꯃꯆꯥꯅꯨꯄꯤꯁꯤ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ
ꯅꯣꯡꯃ ꯇꯨꯡꯉꯔꯕꯁꯨ ꯂꯩꯁꯤ ꯅꯪꯗꯤ ꯑꯩꯒꯤ ꯀꯣ ꯂꯩꯁꯤ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯏꯁ ꯁꯛꯇꯥꯁꯤꯒ ꯌꯦꯡꯕꯅ ꯃꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯤ ꯍꯩꯅꯗꯕꯅ ꯌꯨꯝꯗ ꯂꯩꯕ ꯐꯥꯎꯗ ꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯗꯦ ꯂꯩꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯁꯦꯜ ꯄꯥꯏꯕꯒ ꯄꯥꯝꯖꯗꯦ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯔꯨꯝ ꯁꯣꯜꯂꯒ ꯆꯪꯉꯛꯏꯗꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯅ ꯁꯣꯟꯕꯁꯤꯗ ꯅꯃꯥꯁꯦ ꯅꯋꯥꯡꯂꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯉꯥꯡꯆꯩꯅꯤꯁꯨ ꯅꯠꯇꯦ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯈꯟꯕꯗ ꯅꯄꯥ ꯑꯩ ꯋꯥꯅꯕ ꯉꯝꯗꯦ ꯕꯥꯕꯥ ꯑꯩꯒꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯕꯥꯕꯥ ꯆꯥꯛꯁꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨ ꯀꯟꯅꯕ ꯑꯗꯨꯒ ꯏꯃꯥ ꯅꯨꯄꯥ ꯂꯣꯟꯕꯤꯁꯦ ꯑꯝꯇ ꯐꯨꯗꯠꯂꯣꯕ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯏꯄꯥꯅ ꯋꯥ ꯀꯌꯥ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯗꯕꯒ ꯃꯤꯌꯥꯝꯅ ꯀꯩ ꯍꯥꯏꯅꯔꯝꯅꯤ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯤ ꯃꯇꯧꯁꯦ ꯏꯄꯥ ꯄꯥꯝꯗꯦꯀꯣ ꯅꯨꯄꯥ ꯊꯣꯛꯅ ꯏꯆꯥꯕꯨ ꯉꯥꯛꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯔꯝ ꯊꯣꯛꯇꯣꯔꯤꯕ ꯏꯄꯥ ꯄꯥꯈꯠꯇꯕ ꯉꯝꯗꯦ ꯕꯥꯕꯥ ꯀꯔꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯅꯣ ꯅꯆꯥ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯉꯤ ꯍꯥꯏꯒꯠꯁꯅꯥ ꯂꯩꯁꯤꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯑꯣꯠꯄꯤ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯛꯍꯦꯟꯕꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯌꯨꯝꯗ ꯂꯩꯇꯦ ꯑꯗꯨꯅ ꯃꯍꯥꯛ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯍꯥꯝꯕꯤꯔꯤ ꯕꯥꯕꯥ ꯁꯤ ꯇꯨꯅꯤꯀꯣ ꯇꯞꯅ ꯇꯧꯒꯦ ꯇꯨꯔꯣꯏꯗ ꯀꯔꯤꯒꯤ ꯇꯨꯗꯣꯔꯤꯅꯣ ꯏꯆꯥꯅ ꯉꯥꯛꯏꯕꯣ ꯕꯥꯕꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯒꯠꯁꯅꯥꯅ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ ꯃꯈꯣꯡ ꯍꯥꯝꯕ ꯐꯥꯎ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯁꯣꯟ ꯑꯅꯥꯁꯤ ꯀꯌꯥ ꯌꯦꯡꯅꯤꯡꯗꯦ ꯇꯧꯔꯤꯁꯦ ꯁꯣꯟꯕꯨ ꯁꯣꯜꯂꯗꯤ ꯀꯣꯛ ꯍꯥꯠꯇꯣꯛꯈꯣ ꯁꯤ ꯂꯩꯀꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯁꯨꯝ ꯌꯦꯡꯒꯦꯅꯤ ꯌꯦꯡꯕꯅꯤ ꯌꯨꯝꯁꯤ ꯂꯩꯁꯤꯜꯂꯒ ꯑꯐꯥꯎꯒ ꯁꯥꯔꯗꯅ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯅꯥꯒꯤꯅꯣ ꯈꯪ ꯅꯪ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗꯒ ꯅꯆꯤꯟꯗ ꯈꯨꯝꯃꯤ ꯅꯪ ꯑꯩꯅ ꯐꯤꯁꯨ ꯍꯥꯏꯕ ꯅꯠꯇ꯭रो ꯑꯩꯒꯤ ꯐꯤꯁꯨꯗꯒꯩ ꯅꯄꯥ ꯑꯁꯣꯟꯕꯁꯤꯒꯤ ꯌꯦꯡꯂꯩ ꯅꯠꯇ꯭रो ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯂꯩꯇꯦꯡꯒꯤꯔꯣ ꯅꯁꯥꯒꯤ ꯃꯣꯠꯄ ꯐꯤꯕꯨ ꯑꯩꯅ ꯀꯩꯗꯧꯕ ꯁꯨꯗꯣꯏꯕ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ ꯍꯥꯏꯒꯠꯁꯅꯥ ꯕꯥꯔꯇꯤꯟꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅ ꯂꯩꯁꯤꯗ ꯍꯩꯖꯤꯜꯂꯤ ꯂꯩꯁꯤ ꯈꯪꯁꯥ ꯁꯥꯏ ꯍꯥꯏꯒꯠꯁꯅꯥꯅ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯥ ꯅꯣꯏꯁꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯩꯅ ꯍꯥꯏꯕꯗ ꯅꯪ ꯀꯩ ꯌꯥꯗꯦ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯃꯇꯥꯡꯁꯤꯗ ꯁꯛꯍꯦꯟꯕꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯩꯃꯥ ꯀꯩꯒꯤꯅೋ ꯃꯥꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯤꯅ ꯂꯩꯁꯤꯌꯥ ꯀꯩꯗꯧꯔꯦ ꯅꯪꯅ ꯄꯣꯞ ꯆꯣꯠꯂꯤꯕꯗꯣ ꯅꯄꯥꯊꯨꯟꯁꯤ ꯆꯥꯎꯈ꯭ꯔꯦ ꯑꯩ ꯑꯝꯇ ꯊꯦꯝꯃꯨꯒꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯁꯦ ꯑꯩ ꯈꯣꯡ ꯍꯥꯝꯕ ꯂꯥꯛꯏ ꯅꯪꯕꯨ ꯁꯥꯗꯕ꯭ꯔꯣ ꯏꯄꯥꯒꯤ ꯂꯩꯁꯤ ꯅꯃꯥꯁꯦ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯂꯝꯂꯥꯟꯕꯁꯤꯅ ꯂꯨꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯆꯥꯁꯤꯗ ꯌꯦꯡꯗꯈꯩ ꯃꯥꯅ ꯆꯦꯜꯂꯛꯄ ꯅꯨꯄꯥꯁꯤ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯏꯄꯥꯅ ꯀꯟꯗꯅ ꯉꯥꯡꯖꯩꯅꯤꯁꯨ ꯅꯠꯇꯦ ꯑꯁꯥꯎꯕ ꯄꯣꯛꯄꯗꯨ ꯈꯥꯡꯗꯨꯅ ꯃꯃꯥꯗꯨ ꯋꯥꯔꯧꯕꯗꯨ ꯋꯥꯔꯧꯗꯕ ꯁꯥꯗꯨꯅ ꯕꯥꯕꯥ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯒꯠꯁꯅꯥ ꯃꯤꯑꯣꯏ ꯈꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯏꯃꯨꯡꯗ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯂꯩꯔꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯒꯠꯁꯅꯥ ꯍꯧꯖꯤꯛꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯅꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯣꯅꯦ ꯁꯤꯒꯨꯝꯕꯗꯤ ꯀꯌꯥ ꯇꯧꯗꯕꯅꯤꯅ ꯀꯌా ꯍꯩꯅꯗꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯇꯨꯝꯕ ꯌꯥꯔꯝꯃꯔꯣꯏ ꯊꯦꯡꯉꯤꯅꯦ ꯅꯣꯏꯕꯣ ꯅꯪꯅ ꯑꯩ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯅ ꯂꯩꯍꯜꯂꯤꯁꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯅꯠꯇ꯭ꯔꯣ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯏꯗꯤ ꯀꯩꯒꯤ ꯅꯪꯅ ꯑꯩ ꯌꯨꯝꯁꯤꯗ ꯄꯨꯔꯛꯏꯅꯣ ꯃꯤ ꯏꯇꯥꯎ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯔꯣ ꯄꯤꯗꯦ ꯏꯀꯥꯏꯕ ꯃꯈꯥ ꯆꯠꯊꯔꯣ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯣ ꯀꯔꯤ ꯁꯦꯕꯥ ꯇꯧꯖꯧꯒꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯂꯥꯡꯕꯗ ꯅꯨꯄꯤ ꯅꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣ ꯍꯥꯏꯗꯤ ꯆꯪꯈ꯭ꯔꯣ ꯇꯨꯃꯤꯟ ꯇꯨꯝꯁꯨ ꯆꯠꯂꯣ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯖꯥꯎꯕ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯥꯡꯂꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯄꯨꯡꯃꯥꯡꯂꯦ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅ ꯊꯣꯛꯍꯟꯕꯅꯤ ꯏꯃꯨꯡꯗ ꯁꯥꯟꯅ ꯌꯨꯅꯩꯍꯟꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯍꯟꯕ ꯃꯄꯨꯔꯣꯏꯕ ꯑꯩꯕꯨ ꯅꯝꯊꯗꯨꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯄ ꯃꯅꯤꯡ ꯇꯧꯍꯟꯕ ꯅꯪ ꯅꯣꯡꯃꯗꯤ ꯑꯋꯥꯕꯗ ꯇꯥꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯁꯛꯈꯪꯗꯕꯁꯤꯒ ꯌꯨꯝ ꯑꯁꯦ ꯃꯥꯅ ꯄꯥꯟꯒꯃꯨꯛ ꯄꯥꯜꯂꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯤꯇꯪ ꯌꯥꯎꯔꯝꯂꯕꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯃꯈꯣꯏꯅ ꯂꯥꯡꯉꯛꯏ ꯃꯇꯝꯁꯤ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯣꯏꯅ ꯂꯥꯡꯕ ꯃꯈꯣꯜꯗꯨꯗ ꯇꯨꯝꯕ ꯌꯥꯗ ꯂꯩꯁꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯍꯥꯏꯒꯠꯁꯅꯥꯅ ꯂꯩꯁꯤ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯑꯣꯏꯃꯥ
ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯨꯝꯃꯨꯒꯤꯗꯦ ꯍꯥꯏꯗꯤ ꯃꯄꯥꯁꯤ ꯀꯩꯗꯧꯔꯝꯃꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯁꯥꯊꯤꯅ ꯈꯪꯉꯤꯗꯤ ꯑꯩꯕꯨ ꯃꯤꯇꯣꯞꯅꯣ ꯋꯥ ꯀꯌꯥꯗ ꯅꯤꯡꯊꯤꯔꯕ ꯑꯍꯤꯡꯒꯤ ꯊꯥꯖ ꯃꯥꯅ ꯑꯩꯒꯤ ꯂꯩꯁꯤꯒꯤ ꯃꯩꯊꯣꯡꯗ ꯌꯩꯕꯗ ꯏꯄꯥꯇꯣꯟ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯂꯛꯀꯅꯣ ꯑꯩꯁꯤ ꯅꯆꯥꯅꯤ ꯅꯆꯥ ꯑꯩꯗꯤ ꯏꯆꯥꯅꯤ ꯈꯟꯕꯗꯤ ꯉꯝꯃꯣꯏꯀꯣ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯀꯔꯤ ꯃꯤꯠꯌꯦꯡ ꯑꯗꯨꯛ ꯆꯥꯎꯅ ꯌꯦꯡꯉꯤꯗꯤ ꯅꯃꯥꯁꯦ ꯌꯨꯝꯁꯤ ꯊꯅꯝꯃꯒ 이번이 ꯆꯠꯈ꯭ꯔꯁꯤ ꯅꯪꯕꯨ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯂꯩꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯐꯥꯎꯕ ꯂꯣꯏꯕ ꯅꯪꯗ ꯃꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯈꯨꯝꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯃꯄꯥꯇꯣꯟꯗꯣ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯀꯩꯒꯤ ꯆꯪꯒꯦ ꯇꯧꯔꯤ ꯂꯩꯁꯤ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯍꯥꯟꯈꯩ ꯌꯦꯡꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯈꯪꯕ꯭ꯔꯅ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯅꯪꯕꯨ ꯐꯨꯍꯜꯂꯨꯔꯥ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯁꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯍꯟꯗꯣ ꯑꯩ ꯏꯃꯨꯡꯗ ꯆꯪꯒꯦ ꯏꯃꯥ ꯃꯄꯥꯇꯣꯟꯅ ꯂꯥꯎꯒꯦ ꯇꯧꯔꯤꯕ ꯂꯩꯁꯤꯒꯤ ꯃꯁꯤꯡꯗꯨ ꯃꯦꯜꯂꯤ ꯑꯗꯨꯒ ꯃꯥꯒ ꯌꯨ ꯊꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯍꯥꯏꯒꯠꯁꯅꯥꯅ ꯆꯪꯉꯛꯇ꯭ꯔꯕꯗꯨꯗ ꯊꯣꯛꯅꯔꯛꯏ ꯅꯆꯤꯟ ꯃꯆꯥꯗꯨꯅ ꯀꯩꯒꯤ ꯆꯕꯦꯡ ꯉꯥꯡꯉꯤ ꯅꯨꯡꯁꯥꯒꯤ ꯈꯨꯠꯇ ꯇꯥꯔꯕ ꯁꯖꯤ ꯃꯆꯥ ꯅꯪꯅ ꯉꯛꯆꯥꯎ ꯊꯦꯛꯄꯒ ꯆꯥꯔꯤ ꯀꯨꯏꯔꯕꯅꯤ ꯅꯪꯕꯨ ꯑꯣꯏꯅ ꯉꯥꯏꯔꯝ ꯏꯇꯥꯎꯁꯤ ꯂꯥꯛꯑꯣ ꯑꯃꯨꯕ ꯌꯨ ꯏꯉꯥꯎ ꯉꯥꯎꯈꯩ ꯍꯥꯏꯔꯤ ꯍꯩꯃ ꯑꯩꯗꯤ ꯆꯪꯉꯛꯇꯦ ꯇꯧꯔꯒ ꯅꯪꯗꯤ ꯁꯖꯤ ꯃꯆꯥ ꯐꯥꯗꯨꯅ ꯂꯩꯔꯤ ꯑꯣꯏꯔꯦ ꯏꯇꯥꯎꯒꯤ ꯁꯖꯤ ꯃꯆꯥꯁꯤꯗꯤ ꯍꯥꯏꯒꯠꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯈꯔꯒ ꯂꯩꯁꯤꯕꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ ꯂꯧꯕꯨꯛꯇ ꯄꯨꯊꯗꯨꯅ ꯂꯩꯁꯤꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯝꯃꯤ ꯁꯔꯝꯆꯠ ꯆꯠꯂꯒ ꯁꯥꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯗꯧꯔꯕ ꯊꯣꯠꯆꯕꯤ ꯂꯩꯔꯥꯡ ꯑꯗꯨ ꯃꯁꯥ ꯀꯟꯕ ꯉꯝꯅꯕ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯧꯔꯤꯗꯨꯗ ꯆꯦꯜꯂꯛꯏ ꯅꯣꯏ ꯀꯩ ꯌꯦꯡꯉꯤꯒꯦ ꯅꯨꯄꯤꯁꯤ ꯆꯦꯟꯈ꯭ꯔꯤꯁꯤ ꯅꯣꯏ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯅꯣꯏꯗ ꯄꯤꯖꯩꯁꯦ ꯀꯩꯗꯧꯅꯕꯅꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯂꯩꯔꯣꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯆꯦꯜꯍꯟꯈꯤꯕ ꯌꯥꯗꯦ ꯑꯃꯨꯕꯅ ꯌꯨ ꯆꯞ ꯊꯥꯒꯩ ꯉꯥꯎꯍꯜꯂꯤ ꯑꯗꯨꯒ ꯑꯃꯝꯕꯁꯤꯗ ꯅꯨꯄꯤ ꯇꯥꯟꯅꯧꯏ ꯂꯧꯔꯤꯁꯤꯗ ꯎꯞꯄꯗꯤ ꯌꯥꯃꯥꯡ ꯌꯥꯎꯔꯣꯏ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣই ꯅꯨꯄꯤꯅ ꯈꯪꯅꯕ ꯀꯗꯥꯏ ꯆꯦꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯆꯥꯒꯁꯦ ꯇꯔꯪ ꯆꯠꯂꯤ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯊꯥꯒꯩ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯟꯅꯧꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯡꯉꯦ ꯇꯥꯟꯅꯕ ꯉꯝꯗꯦ ꯍꯥꯏꯒꯠꯁꯅꯥꯅ ꯂꯥꯛꯆꯩꯗ ꯅꯣꯡꯁꯥ ꯑꯩꯒꯤ ꯏꯌꯥ ꯌꯧꯔꯝꯗꯥꯏꯗ ꯈꯖꯤꯛ ꯉꯥꯏꯔꯕ ꯀꯥꯟꯗ ꯁꯖꯤ ꯑꯃꯨꯛ ꯅꯪꯅ ꯆꯦꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯉꯤ ꯃꯌꯨꯝꯂꯣꯝ ꯇꯝꯅ ꯆꯦꯜꯂꯛꯄꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯊꯥꯖ ꯃꯥꯁꯨ ꯂꯩꯁꯤꯜꯂꯛꯇ ꯆꯪꯈꯤꯕ ꯃꯇꯥꯡ ꯂꯧꯕꯨꯛ ꯑꯗꯨꯗꯒꯤ ꯆꯦꯟꯈꯠꯂꯛꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯈꯣꯡꯂꯩꯅꯈꯤꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯔꯝꯃꯤ ꯂꯩꯁꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯋꯥꯔꯕ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯏꯌꯥꯏꯗꯨ ꯂꯩꯔꯤꯉꯩ ꯍꯥꯏꯒꯠꯁꯅꯥ ꯄꯨꯈ꯭ꯔꯤꯗꯨ ꯆꯣꯡꯊꯔꯛꯇꯨꯅ ꯅꯪꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯗꯣꯏꯕ ꯍꯧꯖꯤꯛꯀꯤ ꯆꯦꯟꯈꯣꯗꯅ ꯅꯪ ꯏꯄꯥꯇꯣꯟ ꯑꯗꯨꯝꯅ ꯇꯧꯕꯤꯅꯣ ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩꯗ ꯅꯪꯅ ꯌꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯄ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯔꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯥꯏꯒꯠꯁꯅꯥꯒꯤ ꯈꯨꯠꯇ ꯇꯥꯔꯗꯅ ꯅꯪ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯊꯝꯕ ꯌꯥꯗꯦ ꯅꯪꯕꯨ ꯍꯤꯡꯗꯨꯅ ꯊꯝꯂꯕꯗꯤ ꯅꯪꯅ ꯅꯄꯥꯗ ꯇꯥꯛꯊꯣꯛꯇꯨꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯀꯅꯤ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯇ ꯂꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯀꯩ ꯍꯥꯏꯕ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯅ ꯅꯣꯏꯒꯤ ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯗꯤ ꯅꯣꯏꯕꯨ ꯉꯥꯛꯄꯤꯒꯦ ꯍꯥꯏꯅ ꯏꯟꯅꯔꯛꯄ ꯅꯠꯇꯦ ꯅꯣꯏꯒꯤ ꯌꯥꯝꯂꯕ ꯁꯦꯜꯁꯤꯡꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯅꯕ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕꯅ ꯅꯪꯕు ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯕꯅꯤ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯝꯁꯤꯜꯂꯤ ꯂꯩꯁꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯤꯜꯂꯤ ꯁꯥꯐꯨ ꯀꯟꯅ ꯏꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛꯇ ꯅꯝꯁꯤꯟꯕꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯨꯛ ꯅꯝꯁꯤꯟ ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯏ ꯂꯩꯁꯤ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛꯇꯅ ꯃꯥꯏꯊꯣꯡꯗꯨ ꯌꯣꯝꯃꯤ ꯑꯋꯥꯕꯒꯤ ꯃꯃꯤꯁꯨ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯔꯤ ꯅꯪꯕꯨ ꯍꯥꯠꯄ ꯅꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯆꯠꯂꯣꯀꯣ ꯅꯅꯤꯡꯇꯝꯅ ꯅꯪꯉꯛꯇ ꯁꯤꯔꯤꯗꯨ ꯁꯅꯥꯒ ꯂꯤꯛꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯧꯔꯤꯗꯨꯗꯒꯤ ꯂꯤꯛꯇꯨ ꯊꯠꯂꯤ ꯁꯤꯗꯤ ꯄꯥꯝꯃꯨꯏ ꯅꯪ ꯁꯤꯕꯗ ꯄꯨꯈꯤꯕ ꯁꯤꯗꯤ ꯑꯩ ꯂꯧꯔꯒꯦ ꯀꯩ ꯇꯠꯈ꯭ꯔꯦ ꯇꯠꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯂꯣꯅꯤꯀꯣ ꯏꯃꯥ ꯕꯥꯕꯥ ꯀꯧꯗꯨꯅ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪꯕꯨ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅ ꯇꯥꯗꯣꯔꯤꯒꯦ ꯍꯧꯀꯠꯇꯨꯅ ꯆꯠꯄ ꯉꯝꯗꯕ ꯅꯄꯥꯗꯨꯅ ꯅꯪꯒꯤꯗꯃꯛꯇꯒ ꯆꯦꯜꯂꯛꯑꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯩꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯏꯁꯤꯡꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ
ꯋꯥꯅ ꯃꯈꯣꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤꯖꯤꯡ ꯊꯤꯟꯗꯨꯅ ꯋꯥꯅ ꯁꯛꯅ ꯊꯋꯥꯏ ꯇꯥꯈ꯭ꯔꯦ꯫ ꯁꯤꯈ꯭ꯔꯦ ꯈꯪꯂꯕꯗ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯃꯥꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯄꯥꯗꯨꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯍꯧꯏ꯫ ꯀꯔꯤꯅꯣ ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ ꯏꯃꯥꯒꯤ ꯂꯩꯁꯤ ꯀꯔꯤꯅꯣ ꯏꯁꯥꯅ ꯑꯌꯨꯛꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯁꯥ ꯂꯩꯇꯅ ꯑꯩ ꯀꯝꯗꯧꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ 이마디 망리다나 이사부 ꯉꯥꯛꯄꯤꯅꯕ 하이다나 나빠또나세 ꯌꯨꯝꯗ ꯊꯝꯂꯤꯕꯅꯦ ꯃꯄꯥꯇꯣꯟꯗꯣ ꯀꯞꯁꯤꯟꯅꯗꯨꯅ ꯀꯔꯤꯅꯣ ꯂꯩꯁꯤꯗꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯅꯄꯥꯇꯣꯟꯅ ꯂꯩꯔꯤꯕꯁꯤ 이사부 ꯉꯥꯛꯀꯦ ꯍꯥꯏꯗꯨ ꯂꯩꯔꯤꯕꯅꯤ 이사ꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ ꯅꯁꯥꯅꯇꯣꯝꯇ ꯊꯋꯥꯏ ꯊꯥꯔꯤꯕꯗꯤ ꯂꯩꯁꯤ 이마기 뱀마 낭무 나빠또나 거리버시 쿰라라이드로 이마디 망이다고 세 나빛 빠고 이마 이사우드나 레이방감로이 뱀마 빛 빠고 ꯇꯣꯝꯕꯤꯅ ꯊꯥꯗꯣꯏꯗ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯃꯥꯅ ꯅꯨꯄꯥ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯊꯝꯖꯤꯜꯂꯒ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯆꯤꯟ ꯇꯣꯡꯕꯒꯤ ꯀꯩꯁꯨ ꯇꯧ ꯉꯝꯗ꯭ꯔꯕꯅꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯗꯤꯀꯣ ꯁꯣꯜꯂ ꯃꯋꯥꯁꯤꯒꯤ ꯁꯦꯕꯥꯁꯨ ꯇꯧꯒꯦ ꯈꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯦ ꯑꯩꯗꯤ ꯂꯩꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯅꯤꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯜꯂ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯩꯒꯤ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯤꯕ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ ꯅꯣꯡ ꯆꯨꯗꯕꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯏꯊꯦꯟ ꯊꯦꯜꯂꯕꯅꯤ ꯃꯁꯤꯗ ꯏꯔꯦꯞ ꯐꯪꯗꯅ ꯍꯦꯛꯇ ꯁꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯦꯗ ꯑꯁꯨꯝꯅ ꯁꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ ꯂꯩꯁꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯇꯦ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ ꯂꯩꯔꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏꯗꯨ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯦꯡꯊꯥꯅ ꯑꯣꯏꯗꯨꯅ ꯂꯩ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯨꯕꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯌꯨꯝꯗ ꯀꯝꯇ ꯆꯪꯉꯣꯏ ꯈꯪꯅꯤ ꯉꯁꯤꯗꯤ ꯂꯩꯁꯤꯒꯤ ꯊꯋꯥꯏꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯇꯥꯃꯨꯕ ꯀꯩꯒꯤꯅꯣ ꯑꯗꯥꯝ ꯁꯥꯡꯅ ꯐꯝꯗꯨ ꯂꯩꯔꯤꯗꯤ ꯍꯥ ꯑꯣ ꯑꯩ ꯅꯨꯄꯤꯅ ꯑꯩꯒꯤ ꯆꯥ ꯍꯥꯞꯄꯝꯗ꯭ꯔꯤ ꯑꯩꯁꯦ ꯁꯦꯜ ꯇꯥꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯅ ꯐꯝꯃꯤꯕꯅꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯇꯨꯒ ꯍꯩꯅꯗꯦꯀꯣ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯏꯇꯣꯝ ꯂꯩꯕ ꯇꯜꯂꯦ ꯈꯜꯂꯤꯀꯥꯟꯁꯤꯗ ꯅꯪ ꯂꯥꯛꯄꯒꯤ ꯍꯔꯥꯎꯔꯨꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯐꯝꯍꯧꯔ ꯅꯇꯣꯝꯇ ꯃꯤꯅ ꯉꯥꯛꯇ ꯁꯥꯎꯐꯝ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯀꯅꯥ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯈꯤꯗꯣ ꯀꯩꯅꯣ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯁꯤꯗ ꯀꯔꯤꯅꯣ ꯁꯤꯗ ꯑꯃꯨꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯕ ꯁꯨꯝ ꯅꯛꯁꯤꯜꯂꯤ ꯑꯣꯏꯃ ꯁꯤꯗꯤ ꯑꯩꯁꯦ ꯂꯧꯅ ꯐꯔꯅꯤ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯍꯥꯟꯇ ꯀꯩꯅꯣ ꯇꯥꯃꯨꯕ ꯇꯝꯅꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯤꯗꯤ ꯑꯩꯗꯤ ꯅꯪꯅ ꯆꯦꯜꯂꯕꯁꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯅꯤ 이나라가도가 망치도 못하려면 망도 우라디 강도 시가다 saktam 망도 우라가 시가다 saktam 모이라가 따이방도 우라가 시지가 히노도디 하 아이 능 핫바 야우디 이따오나 능부 수 이나라가도 에이 레오로 하이로 하 하이마 이노이 가이 사모무사 동가 시행크리시 ꯑꯍꯤꯡꯅꯤ ꯊꯦꯡꯂꯕ ꯃꯇꯝꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯍꯩꯒꯠꯁꯅꯥ ꯋꯥꯈꯜꯗ ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯤꯜꯁꯦ ꯑꯩ ꯍꯨꯔꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯕꯥꯕꯥ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯉꯁꯥꯏ ꯇꯣꯞꯇ ꯃꯄꯥꯎꯗ ꯂꯩꯕ ꯀꯤꯌꯦ ꯕꯥꯕꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯕꯥꯕꯥ ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ꯃꯄꯥꯜꯗ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯤꯁꯤꯅ ꯀꯩꯅꯣꯅꯦ ꯃꯅꯤꯡꯗ ꯁꯨꯔꯣ ꯀꯩ ꯂꯩꯖꯥꯠꯅꯣ ꯑꯩꯕꯨ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯅꯦ ꯀꯅꯥ ꯂꯥꯛꯆꯥꯠꯅꯣ ꯑꯍꯤꯡꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯆꯣꯡꯊꯔꯛꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯁꯝꯗꯣ ꯊꯥꯗꯗꯨꯅ ꯂꯩꯔꯤ ꯂꯩꯁꯤꯗꯣ ꯀꯅꯥꯁꯨ ꯎꯗꯦꯅꯦ ꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯨꯝꯊꯛꯇꯒ ꯉꯁꯥꯏ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯀꯩ ꯂꯩꯖꯥꯠꯅꯣ ꯑꯣꯏꯃ ꯀꯩꯅꯣ ꯁꯤꯗ ꯇꯣꯡꯂꯒ ꯂꯩꯔꯤꯁꯤꯗꯤ ꯃꯁꯝꯒ ꯌꯥꯝ ꯁꯥꯡꯉꯤ ꯉꯝꯃꯔꯣꯏꯗ ꯑꯩ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯇꯟꯖꯥꯁꯤꯗ ꯇꯨꯁꯤꯜꯂꯦꯅꯦ ꯑꯩꯅꯦ ꯑꯔꯦꯝꯕꯒꯤ ꯊꯣꯛꯆꯔꯨꯕꯅꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ ꯏꯃꯨꯡ ꯆꯤꯟꯖꯤꯜꯍꯧꯔꯒꯦ ꯍꯩꯃꯥ ꯀꯌꯥꯗ ꯀꯤꯅ ꯆꯪꯈ꯭ꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯝꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯒꯠꯁꯅꯥ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯉꯝꯃꯔꯣꯏꯗ ꯑꯩ ꯇꯨꯝꯍꯧꯗ ꯐꯔꯅꯤ ꯑꯁꯨꯝꯅ ꯈꯨꯜꯗꯨꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯔꯝꯃꯤ
ꯈꯨꯜꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯤ ꯈꯨꯜꯒꯤ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯀꯩꯅꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩꯗꯤ ꯀꯤꯕꯅꯅꯦ ꯅꯨꯡꯗꯥꯡ ꯇꯥꯔꯛꯀꯅꯤ ꯈꯟꯕꯗꯕ ꯊꯥꯗꯣꯏꯅ ꯏꯕꯦꯝꯃ ꯃꯤ ꯀꯌꯥꯅꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇ ꯂꯩꯔꯝꯕ ꯊꯦꯡꯅꯩꯁꯦ ꯑꯩꯕꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯂꯩꯁꯤꯒꯤ ꯁꯣꯔꯥꯁꯨ ꯂꯣꯏꯈ꯭ꯔꯗꯥꯏꯅꯦ ꯃꯥ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯈꯨꯜꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯩꯁꯤ ꯂꯩꯇꯕꯒꯤ ꯃꯄꯥ ꯑꯁꯣꯟꯕꯗꯣ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯀꯌꯥ ꯁꯦꯕꯥ ꯇꯧꯗ꯭ꯔ ꯃꯥꯜꯂꯤ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯅꯦ ꯃꯁꯥꯗꯣ ꯁꯛꯍꯦꯟꯕꯤꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯌꯨꯝꯗꯨ ꯄꯥ ꯂꯩꯔꯦꯌꯦ ꯃꯥꯒꯤ ꯃꯈꯥꯗ ꯌꯥꯝ ꯐꯠꯇ ꯃꯥꯜꯂꯤ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯂꯩꯁꯤꯗꯣ ꯃꯥꯅ ꯍꯥꯠꯂꯤꯔꯩꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯤꯀꯣ ꯑꯐꯕ ꯃꯤ ꯃꯥꯟꯗꯦꯕ ꯁꯣꯝꯗꯅ ꯁꯅꯥꯖꯥꯎꯕꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯁꯨ ꯏꯆꯥꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤ ꯏꯆꯥ ꯂꯩꯇꯅ ꯍꯤꯡꯕ ꯅꯄꯥ ꯌꯥꯝ ꯋꯥꯔꯦ ꯅꯣꯡꯃꯇꯁꯨ ꯅꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯂꯩꯁꯤꯒꯤ ꯊꯋꯥꯏꯅ ꯃꯄꯥꯅ ꯅꯤꯡꯂꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯕꯥꯕꯥ ꯑꯩꯗꯤ ꯄꯥꯕꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩ ꯄꯥꯕꯅ ꯎꯕꯤꯗꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯃꯤꯔꯝꯂꯦꯟꯗꯁꯨ ꯂꯩꯕ ꯉꯝꯗꯦ ꯂꯩꯔꯝꯂꯦꯟꯗꯁꯨ ꯆꯠꯄ ꯉꯝꯗꯦ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯕꯥꯕꯥ ꯌꯥꯝ ꯁꯣꯛꯁꯤꯟꯅꯁꯨ ꯎꯔꯦꯀꯣ ꯄꯥꯕꯇꯕꯨ ꯎꯖꯒꯦ ꯍꯥꯏꯗꯨꯅ ꯄꯥꯕ ꯉꯥꯏꯖꯕꯅꯤ ꯏꯃꯨꯡ ꯃꯪꯒꯣꯜꯁꯤꯁꯨ ꯏꯃꯣꯠ ꯃꯣꯠꯂꯤ ꯄꯥꯕ ꯂꯩꯕ ꯍꯩꯅꯔꯝꯃꯔꯣꯏꯀꯣ ꯕꯥꯕꯥ ꯅꯪ ꯃꯪꯒꯣꯜꯗ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯑꯣ ꯅꯆꯥ ꯄꯥꯕꯒꯤ ꯁꯛꯇꯝ ꯎꯅꯤꯡꯉꯤ ꯃꯄꯥꯗꯤ ꯃꯆꯥꯅ ꯂꯩꯕ ꯎꯗꯦ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯨꯕ ꯂꯩꯗꯨꯅ ꯅꯇꯣꯝꯇ ꯊꯋꯥꯏ ꯊꯥꯔꯤꯕꯅꯣ ꯏꯄꯥꯕꯨ ꯁꯦꯕꯥ ꯇꯧꯕꯗ ꯅꯪ ꯋꯥꯔꯗꯨꯅ ꯅꯗꯣꯝ ꯊꯋꯥꯏ ꯊꯥꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯤꯕꯁꯦ ꯏꯁꯥꯅ ꯄꯥꯝꯗꯕꯒꯤꯔ ꯏꯁꯥꯅ ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯏꯄꯥꯅ ꯏꯃꯥꯟꯅꯗꯕ ꯑꯣꯏꯗꯨꯅ ꯈꯣꯡꯁꯤꯗ ꯆꯠꯄ ꯉꯝꯂꯝꯂꯕꯗꯤ ꯅꯨꯄꯥ ꯆꯥꯛꯁꯤ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ ꯈꯖꯤꯛ ꯆꯥꯁꯤꯁꯦ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯂꯔꯣꯏꯌꯦ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯩ ꯆꯥꯛ ꯏꯟꯒꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ ꯏꯇꯣꯝꯇ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯧꯒꯦ ꯍꯥꯏꯒꯠꯁꯅꯥꯅ ꯑꯁ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯔꯦꯗ ꯆꯥꯛꯀ ꯏꯟꯅꯗꯅ ꯅꯣꯏꯒꯤꯁꯦ ꯁꯤ ꯌꯦꯡꯅꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯅ ꯄꯨꯔꯛꯏꯁꯦ ꯅꯈꯨꯠ ꯄꯥꯜꯂꯤꯕꯗꯣ ꯆꯥꯛꯁꯤ ꯆꯥꯕ ꯍꯩꯇ꯭ꯔꯣ ꯁꯤꯈ꯭ꯔꯕ ꯍꯟꯁꯨ ꯍꯜꯂꯛꯅꯔꯣꯏꯗꯕ ꯅꯆꯥꯗꯨꯒꯤ ꯀꯞꯄꯒ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ ꯁꯤꯈ꯭ꯔꯗꯤ ꯁꯤꯈ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯣ ꯑꯁꯣꯟꯕꯁꯤꯡꯅ ꯄꯨꯔꯣꯏꯕꯅꯤ ꯁꯤꯅꯤꯅꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯉꯣꯟꯗ ꯂꯨꯞꯄ ꯅꯪꯅ ꯑꯩ ꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯟꯅ ꯆꯥꯕ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏ ꯈꯪꯉꯤ ꯆꯥꯛꯁꯤꯅ ꯅꯃꯥꯏꯗꯣ ꯍꯩꯖꯤꯟꯒꯦ ꯈꯪꯉꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤꯔꯕꯗꯤ ꯐꯔꯤꯅꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯥꯕꯩꯒ ꯊꯦꯝꯅꯗꯅ ꯂꯩꯁꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ ꯃꯄꯥꯗꯗꯨꯅ ꯇꯧꯕꯗꯨꯗ ꯍꯩꯒꯠꯁꯅꯥ ꯁꯥꯎꯅ ꯑꯃꯨꯛ ꯆꯪꯈꯤ ꯍꯩꯒꯠꯁꯅꯥꯒꯤ ꯃꯤ ꯈꯔ ꯀꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯅꯤ ꯑꯩꯅ ꯁꯤꯟꯕꯁꯤꯡꯗꯣ ꯃꯥꯏ ꯄꯥꯛꯇꯧꯔꯕꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯁꯥꯡ ꯂꯩꯕ ꯄꯥꯝꯗꯦ ꯊꯦꯕꯅ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯉꯝꯕ ꯌꯨꯝꯁꯤ ꯃꯊꯤ ꯐꯣꯡꯉꯤ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯅꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯁꯦꯜꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯀꯨꯏꯔꯦ ꯅꯣꯏꯒ ꯄꯨꯟꯗꯕꯁꯨ ꯑꯩꯅ ꯅꯍꯥꯟꯀꯩ ꯈꯪꯗꯣꯏꯁꯦ ꯃꯣꯏꯒꯤ ꯁꯦꯜ ꯂꯩꯐꯝꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯉꯤ ꯍꯨꯔꯥꯟꯕ ꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯌꯥꯗꯦ ꯊꯦꯕꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯑꯃꯅ ꯍꯥꯏꯕꯗꯗꯤ ꯐꯅ ꯌꯥꯝꯃꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯀꯅꯥꯝ ꯐꯥꯕ ꯉꯝꯗꯦ ꯍꯥꯏꯒꯠꯁꯅꯥꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯐꯥꯗꯣꯏꯅꯣ ꯁꯦꯟꯐꯝ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯩꯈꯣꯏ ꯆꯦꯟꯈ꯭ꯔꯁꯤ ꯑꯩꯅ ꯁꯦꯜꯁꯤ ꯍꯨꯔꯥꯟꯗꯨꯅ ꯆꯦꯜꯂꯛꯄ ꯌꯥꯏ ꯑꯗ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯣꯏꯅ ꯍꯩꯁꯤꯡꯅꯈꯤꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯗꯨꯗ ꯅꯈꯣꯏ ꯍꯨꯝ ꯂꯥꯛꯑꯣ ꯃꯣꯏꯅ ꯇꯨꯝꯅꯈꯤꯕ ꯉꯥꯏꯗꯨꯅ ꯑꯩ ꯁꯦꯜꯁꯤꯡꯗꯣ ꯅꯣꯏꯗ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯅꯣꯏ ꯄꯨꯈꯣ ꯌꯥꯝ ꯍꯩꯁꯤꯡ ꯂꯥꯛꯑꯣ ꯃꯤ ꯈꯪꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯍꯩꯒꯠꯁꯅꯥ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯊꯅꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯆꯥꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯍꯟꯗꯛꯅ ꯁꯛꯍꯦꯟꯕꯤꯒꯤꯗ ꯊꯨꯡꯂꯔꯤ ꯍꯩꯒꯠꯁꯅꯥ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯇꯨꯝꯅꯈꯤꯕ ꯉꯥꯏꯗꯨꯅ ꯍꯩꯒꯠꯁꯅꯥ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯀꯩ ꯍꯨꯔꯥꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯗ ꯄꯤꯔꯝꯃꯤ ꯍꯩꯒꯠꯁꯅꯥꯅ ꯑꯉꯝꯕ ꯁꯤ ꯄꯨꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯃꯤ ꯊꯣꯛꯂꯛꯑꯅꯤ ꯑꯣꯏꯕ ꯈꯨꯌꯥꯝꯁꯤꯗꯤ ꯅꯪ ꯌꯥꯏꯀꯣ ꯅꯪ ꯁꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯊꯦꯕ ꯃꯀꯨ ꯂꯥꯛꯑꯣ ꯃꯣꯏꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯨ ꯅꯨꯄꯤ ꯑꯃꯅ ꯁꯝꯃꯒ ꯆꯠꯈꯤ ꯑꯉꯝꯕ ꯍꯨꯔꯥꯟꯕ ꯃꯀꯣ
Karino, Hosey Quiki Manga, some of the crittle. Me way like way. Tabana, Yaribungo, taking our banana, Nami to the way the Bangatur. A quid wood, law, just see. I think she's a queen of reason is in a dark rabdi, come to me. Run Baquidi, Queen you move me the Labiade. Hey, Nango, Tansa the Pina Simutacri, Billy, he be Gilaboxy. Makuna was so low, Pandam Yang way, Pibam, no, what's it by Habungam Zabanito? Amuna, a scaran gangan, a pumsy, carrying a pumnati, Carino, Satsa. Tabana, Oida, a coyangam, Banabo Haradi, Takeke, Isasi, Awaida. I giling Jumse, me mother, I want a pumderapo. Mako, Tabada Yankalakpada, Tabada, Masam Haidavinupi, a manatong, don't let him to Ubada, Kangduna. Wima, ito, Kongi, Kokainoma, Nangina took the lake. Silurala Prabhu, she would die, I know Marita. Tabana, ha, Kakari, I want to Kanaka, I know. Kokaino, no rope over. It's what Pama. Karino, Pop talk lava Kudang. I know Pirates. I see would die. It was an object. Kakino, Kakino, no secret. I don't know, I kiss it. Gaiko. Lysina. Nupa. Wabro, ha. Kaino, Nangna, I could hang do, Kana Pirido. Nang, I could hang do, the Ujibo. Ha, Nuila Payampari. I can have Lemina Kisiro. Ha, I inang kudanga pamsidi, I paisidi. Nango, Miru like, I wabna Kinamtori. Isasisu, just what I say, Suroli Butoshua. I say, I do not, a wango masado, I made the pudrup launa taki. Amumana mang tana sat panina, Kandi, a dukyam of Sanadu passing do, Puduna, Sagul Tout Nuzienki. Maku, Makong Tang Wangam Takai. Goinito, don't let us see the Amog Salaga Pridina, sit out. Nango, Wangmandana, Jin Masungam. Masasiso, it's a crack. Hosikin Pituna, Ibunga City. It all select 30 mad. I, Pukrisdeki, Sink Lauduna, Makoxi Tabiki. Chris is tickling me. Amukum the Biar. Karino. I could hang the. I could to be in a Parisina. I keep near to those. Kuzokra Kanduna, Table the Tabiduna, Wakalakali. Nangu, Wakaltarab, ha, Mambasida, Nangakramubaga, Nanguchi, even is a siat. Rambo took me. Say, Tasilo, Nangu. Table. Ausiki. Lysina. Kaino, no any worry sarity. I suki the Yaugidana. Pazabracia. Ising the thing legacy hibanina, no rope over, Oktok laba. Akiba panglaba saktamna, Makoi aniki manak to Laydambada, Teba, Maku, Kangminaduna, why my topusienki. Ito, Nang si Hingir to, I disili, I didn't the Kongansu, crack and silly. Tung on top tuna, I pit ye, Tanatramale, I didn't regularly. Shh, she ganda, meaning she could to be abonati. Makuna, I ain't a mark and gigan be a girl, one of Tom Zig, Makonkra sang, winner, money, I ain't a Christian minute. I did see the Mangam. It all, no put. I did leave Mangam. Oi, ma, a sassy batarico. Imana, 2 years of liberty. I assume that Orico, Mana, Yim of Woodman, Ragan Habito. Ramas at Lamtrabati. I must sing it, Poppy said. Take that away, go. Iki. Lysina. A Sikumba, Mabuk Pataba, Namana Baga, Kaiki grants at Minarino. Ha, Kaino, Nang the Siengi de Haiti, Sien the gay lady. Nang ay kidro, ha, kidro. Nang no ako ay nakinis. Nang by the pak no good. Ay ki. Siyan ka na mo kung sina nang net sila galay. Ay kamay sila hay no. Ha. Lysy, akiba pang nanoi aduga maku. Lay may dalit takirami hat pa di hatok pirampi. Ayuk ni saghen binalawri. Makoy no pa hal. Kay no pa tumba. Ay kisa na no pa sila matalagamtre. Pussy, Tongang to the Tanamiba, Ram the Hookre. Kariba. I did Magdana, I don't gamble by Agis here. How's the I don't near? I was sealed by Miss Abato. How's the I sealed by Miss Abaya and Ring? Is a kind of a you are consider sealed Frankie Bagimo. I can have the tongue of the bride, Benita. Nupatum, Kari, sealed Rancher.
ꯑꯗꯨꯛ ꯆꯥꯎꯕ ꯏꯃꯨꯡꯁꯤꯗ ꯃꯤꯇꯣꯞ ꯀꯅꯥ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯉꯝꯕ ꯅꯠꯇꯦꯗ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤ ꯅꯠꯇꯅ 이몽씨 레이버디 ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯀꯅꯥꯕꯨ ꯑꯣꯏꯗꯣꯏꯅꯣ ꯅꯪꯅꯗꯤ ꯆꯠꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯦꯅ ꯈꯜꯂꯤ ꯅꯪꯒꯤ ꯅꯨꯄꯥꯍꯜꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕ ꯌꯥꯅꯕꯒꯤ ꯀꯩꯅꯣꯗ ꯀꯔꯝꯅ ꯃꯥꯅ ꯑꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯩꯅ ꯈꯪꯗꯅꯅꯦ ꯍꯥꯏꯔꯤꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯉꯣꯟꯗ ꯍꯪꯂꯒ ꯋꯥ ꯊꯣꯛꯀꯗꯕꯅꯤ ꯃꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ ꯍꯥ ꯃꯥ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯅꯤ ꯍꯥꯏꯒꯠꯁꯅꯥ ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯁꯣꯜꯂꯕ ꯆꯠꯄ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯝꯗ꯭ꯔꯕ ꯃꯤꯗꯨꯗ ꯇꯥꯏꯅꯗꯨꯅ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯛꯏ ꯁꯨꯃꯥꯡ ꯇꯥꯅ ꯅꯪ ꯁꯦꯜꯗꯨ ꯀꯥꯏ ꯊꯝꯒꯦ ꯍꯥ ꯅꯪꯅ ꯃꯤ ꯅꯦꯛꯇꯨꯅ ꯍꯨꯔꯥꯜꯂꯅꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯦꯅ ꯅꯕꯨꯛꯇꯣ ꯐꯠꯇꯕꯒꯤꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯥꯗꯨ ꯂꯩꯔꯤꯕꯗꯣ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯀꯔꯝꯅ ꯃꯤ ꯅꯦꯛꯂꯨꯒꯅꯤ ꯏꯁꯥꯒꯤ ꯁꯦꯜꯕꯨ ꯃꯤꯉꯣꯟꯗ ꯀꯔꯝꯅ ꯍꯨꯔꯥꯜꯍꯟꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤ ꯃꯐꯝꯁꯦ ꯀꯅꯥꯒꯤꯅꯣ ꯈꯪꯉꯣ ꯅꯄꯥꯡꯒꯜ ꯑꯗꯨꯛ ꯆꯥꯎꯔꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨꯅ ꯁꯤꯜꯂꯒ ꯐꯝꯖꯥ ꯆꯥꯔꯒ ꯌꯨꯝꯒꯤ ꯌꯨꯝꯕꯨ ꯈꯪꯗꯕ ꯇꯧꯔꯛꯀꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯅꯨꯄꯤꯅ ꯑꯣꯏꯍꯟꯕꯅꯤ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯅꯕ ꯃꯤ ꯂꯩꯇꯦ ꯒꯤꯠ ꯍꯦꯛꯇ ꯅꯝꯃꯛꯄꯗꯨꯗ ꯁꯥꯎꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯏ ꯅꯣꯏꯕꯨ ꯉꯥꯛꯄꯤꯔꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝ ꯄꯨꯛꯆꯦꯜ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯔꯤꯕ ꯍꯥ ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ ꯅꯪ ꯑꯃ ꯍꯥꯠꯄꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯎꯗꯦ ꯅꯪꯅ ꯉꯝꯒꯗꯕ ꯂꯩ ꯅꯪꯅ ꯉꯝꯃꯅꯤ ꯈꯪꯕ ꯃꯤꯗ ꯅꯪ ꯈꯨꯠ ꯊꯥꯒꯤ ꯁꯤꯔꯤꯅꯦ ꯍꯥ 후란바 나꼭드나 삐빠에네 하이갓스나 하이페땅 마사기 마꼭다 나안드나 뻑수 뻑드나 미 마삭 강답 낭디 수망실레 낭디 가리노 떡나리부터 하야 아이 실 후란르 가이나가 하이라로 너희 마실 따신나라가 라이 망설그래서 야 또시 아이 꼭시 싹도 시리 tumsin나루 기게 kinna thilambagi sana zawbado masinda I khra thoptuna wana sumangduda hawgatpinaba kana leita sakhenbi masu mangdun lepi piendribra ha ai leina leina nang atopu nupa pamba natra ai si sole miyanga mi mana di haina ai bu kidaba ai bu hangoiba natro ha pangal yawdrba ina noi ngakpa ngamdre khandana sawninglabasu thamoida saktuna leibani aduga ꯀꯥꯍꯟꯕ ꯏꯁꯥꯗꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯇꯣꯟꯕꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤꯗ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯐꯪꯈꯤꯗꯕꯅꯤ ꯑꯗꯣ ꯅꯪ ꯈꯪꯗꯦ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯃꯃꯥꯔꯣ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯅꯆꯥ ꯅꯨꯡꯁꯤꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯏꯃꯨꯡꯁꯤꯗ ꯄꯨꯔꯛꯀꯗ꯭ꯔꯣ ꯌꯥꯔꯦꯁꯤ ꯁꯥꯎꯕꯤꯔꯅꯨ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯕ ꯇꯥꯔꯦ ꯁꯤ ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ ꯁꯣꯛꯂꯛꯀꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯄꯥꯞ ꯆꯦꯜꯂꯕꯅ ꯈꯨꯠꯇꯨꯅ ꯑꯩꯅ ꯉꯝꯗꯗꯨꯅ ꯇꯥꯗꯨꯅ ꯐꯃꯨꯡꯗ ꯂꯩꯕꯗꯗꯤ ꯅꯣꯡꯃꯗ ꯀꯩꯗꯧꯔꯤ ꯌꯦꯡꯗꯕ ꯅꯪꯅ ꯉꯁꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯋꯥꯕꯤꯔꯤꯕ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯣ ꯉꯁꯤꯗꯤ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯅꯪꯒꯤ ꯅꯨꯄꯥ ꯇꯣꯝꯕꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯍꯥꯏꯗꯅ ꯃꯈꯥ ꯇꯥꯅꯣ ꯑꯩ ꯃꯤꯅꯤ ꯑꯩ ꯅꯨꯄꯥꯅꯤ ꯏꯇꯣꯝꯇ ꯉꯝꯅꯕ ꯍꯧꯒꯠꯀꯅꯤ ꯆꯪꯈ꯭ꯔꯣ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯄꯥꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ ꯇꯥꯗꯨ ꯂꯩꯕꯗꯨ ꯎꯕꯗ ꯂꯩꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅ ꯍꯧꯒꯠꯄꯁꯨ ꯉꯝꯗ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ ꯊꯋꯥꯏ ꯃꯥꯗꯣ ꯕꯥꯕꯥ ꯅꯪ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯅꯆꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅꯁꯨ ꯁꯣꯟꯖꯤꯜꯂꯤ ꯅꯆꯥꯅ ꯃꯣꯝ ꯑꯩꯅ ꯄꯥꯕ ꯅꯪꯕꯨ ꯍꯧꯒꯠꯆꯕꯁꯨ ꯉꯝꯖꯗ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦꯗꯣ ꯅꯆꯥꯗꯤ ꯄꯥꯕ ꯅꯪꯕꯨ ꯅꯆꯥꯅ ꯄꯥꯕ ꯍꯥꯏꯅ ꯀꯧꯕꯁꯨ ꯇꯥꯕꯤꯗꯦ ꯈꯨꯝꯕꯤꯗꯦ ꯀꯔꯝꯅꯗꯤ ꯇꯥꯅꯤ ꯊꯋꯥꯏ ꯑꯩꯅ ꯀꯧꯕꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯤꯐꯠꯇ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯁꯥꯎꯅꯨ ꯐꯅꯕ ꯈꯜꯂꯨꯕꯅ ꯐꯠꯇꯅꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯑꯗꯨꯅ ꯁꯥꯎꯅꯨꯁꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯥꯟꯆꯥꯡꯈꯩ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯅꯥꯖꯥꯎꯕꯅ ꯂꯣꯟꯅ ꯊꯝꯖꯕ ꯁꯦꯜ ꯈꯔ ꯃꯆꯥꯅꯨꯄꯤꯗ ꯄꯤꯒꯦ ꯈꯟꯅ ꯊꯝꯕ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯃꯁꯤꯈꯩ ꯂꯩꯔꯤ ꯍꯥꯏꯕ ꯍꯥꯏꯒꯠꯁꯅꯥ ꯈꯪꯏ ꯁꯅꯥꯖꯥꯎꯕꯅ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯅ ꯇꯥꯟꯖꯥ ꯉꯥꯏꯔꯤ ꯁꯛꯍꯦꯟꯕꯒꯤ ꯁꯦꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯇꯥꯔꯕꯅꯤꯅ ꯍꯥꯏꯒꯠꯁꯅꯥ ꯁꯥꯎꯕ ꯍꯧꯔꯛꯏ ꯍꯥꯏꯒꯠꯁꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯒ ꯑꯩꯕꯨ ꯎꯋꯣꯟꯗ ꯂꯩꯕ ꯁꯦꯛꯂꯥꯒꯨꯝꯅ ꯐꯥꯖꯤꯟꯅ ꯊꯝꯕꯗꯣ ꯑꯩ ꯃꯐꯝꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯑꯁꯥꯕꯒꯤ ꯃꯊꯛꯇ ꯑꯁꯥꯕ ꯍꯥꯞꯀꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯕꯅꯤ ꯑꯩ ꯀꯣꯛꯁꯤꯒꯤꯗ ꯏꯪꯅ ꯂꯩꯒꯦ ꯅꯪꯗꯤ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯁꯨ ꯄꯤꯗꯦ ꯅꯪꯅ ꯃꯐꯝꯁꯤ ꯊꯝꯃꯤꯁꯦ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯝꯃꯤꯕ ꯅꯠꯇ꯭ꯔꯣ
ꯑꯩꯁꯨ ꯂꯩꯔꯤꯉꯩꯗꯗꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩ ꯅꯅꯤꯡ ꯇꯝꯍꯜꯂꯤꯗꯅ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯥꯏꯗꯒꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯃꯥꯡꯈ꯭ꯔꯤꯕ ꯁꯦꯜꯁꯤꯡꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯅꯪ ꯊꯝꯂꯤꯕꯁꯦ ꯌꯨꯝꯁꯤ ꯉꯥꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯈꯨꯠ ꯊꯥꯕ ꯃꯥꯒꯤ ꯃꯐꯝꯗ ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯔꯛꯏ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯁꯤꯗ꯭ꯔꯣ ꯑꯩ ꯆꯠꯈ꯭ꯔꯣꯁꯤ ꯅꯠꯇ꯭ꯔꯕ ꯆꯠꯈꯤꯅꯤ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯂꯩꯇꯕ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯁꯥꯒꯤ ꯑꯁꯥꯅ ꯍꯤꯡꯖꯔꯨꯕ ꯏꯁꯥꯁꯨ ꯈꯪꯍꯧ ꯊꯛꯇ ꯑꯁꯨꯛ ꯌꯥꯝꯕ ꯏꯔꯜ ꯏꯊꯨꯝꯁꯨ ꯅꯪ ꯂꯩꯔꯕꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯅꯤ ꯈꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯍꯜ ꯑꯩꯒꯤ ꯂꯟꯊꯨꯝ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯉꯥꯛꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯐꯥꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯒꯠꯁꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯁꯥꯎꯅ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯊꯣꯛꯏ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄꯗ ꯂꯦꯝꯍꯧꯔꯤꯕ ꯁꯅꯥꯅꯨꯄꯥ ꯁꯦꯜꯁꯤꯡꯁꯦ ꯄꯨꯗꯅ ꯍꯜꯂꯣꯏ ꯀꯔꯝ ꯇꯧꯅꯤꯁꯤꯗꯤ ꯍꯦꯔꯥ ꯑꯁꯨꯛ ꯁꯣꯟꯕ ꯑꯍꯟꯁꯤꯕꯨ ꯃꯣꯟ ꯃꯦꯟꯗꯨꯅ ꯅꯝꯃꯒ ꯍꯦꯛꯇ ꯍꯤꯡꯍꯥꯠ ꯍꯥꯠꯀꯦ ꯑꯩ ꯍꯥꯏꯒꯠꯁꯅꯥꯅꯤ ꯀꯩꯅꯣ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯝꯃꯤ ꯁꯅꯥꯖꯥꯎꯕ ꯃꯇꯣꯝꯇ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯇꯨꯝꯕ ꯌꯥꯗ ꯋꯥꯈꯜ ꯑꯃꯗ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯒꯠꯁꯅꯥ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯁꯅꯥꯖꯥꯎꯕꯒꯤ ꯀꯥꯗ ꯀꯌꯥꯗ ꯏꯔꯦꯟꯖꯅ ꯇꯨꯝꯃꯤꯅꯣ ꯅꯤꯡꯉꯥꯏꯗ ꯇꯨꯝꯃꯨꯀꯣ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯇꯨꯝꯍꯜꯂꯒꯦ ꯅꯆꯥ ꯅꯨꯄꯤꯗꯧꯅ ꯅꯪꯁꯨ ꯊꯥꯔꯒꯦꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯣꯟꯗꯣ ꯃꯣꯟꯁꯤ ꯅꯦꯛꯇ ꯃꯦꯟꯗꯨꯅ ꯅꯝꯁꯤꯜꯂꯒ ꯍꯥꯠꯂꯒꯦ ꯑꯗꯨꯒ ꯑꯩ ꯁꯦꯜ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯁꯅꯥꯖꯥꯎꯕꯗꯨ ꯃꯣꯟꯅ ꯃꯦꯟꯁꯤꯜꯂꯤ ꯁꯣꯜꯂ ꯃꯁꯥꯗꯣ ꯍꯥꯏꯒꯠꯁꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯔꯝꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯕꯤ ꯁꯛꯍꯦꯟꯕꯤ ꯀꯩꯁꯨ ꯇꯥꯗꯦ ꯍꯥꯏꯒꯠꯁꯅꯥ ꯇꯔꯪꯗꯨ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤ ꯐꯪꯉꯤ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯅꯣꯡꯃ ꯂꯥꯛꯂꯒ ꯌꯨꯝꯁꯤꯁꯨ ꯑꯩꯅ ꯃꯨꯟꯅꯤ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯦꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯊꯦꯡꯗꯤ ꯊꯦꯡꯉꯤ ꯍꯦꯔꯥ ꯊꯦꯡꯉꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯁꯥꯎꯕꯅ ꯃꯉꯣꯏꯅꯗꯨꯅ ꯂꯃꯟ ꯈꯨꯝꯂꯒꯤ ꯈꯟꯗꯨꯅ ꯂꯩꯔꯤ ꯂꯩꯁꯤ ꯏꯃꯨꯡ ꯆꯪꯕꯗꯤ ꯉꯝꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯃꯤ ꯎꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯆꯤꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯌꯥꯝ ꯃꯝꯃꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯅꯪ ꯑꯩꯕꯨ ꯈꯪꯅꯤꯡꯕ꯭ꯔꯥ ꯈꯪꯍꯟꯒꯅꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯪꯂꯕ꯭ꯔꯥ ꯑꯩꯒꯤ ꯁꯛꯇꯝ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕ꯭ꯔꯥ ꯂꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯑꯩꯅ ꯉꯛꯄ ꯐꯥꯎꯕ꯭ꯔꯥ ꯑꯩꯅ ꯏꯃꯨꯡꯗ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯉꯁꯤ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝ ꯍꯨꯔꯥꯟꯕꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯤꯁꯨ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯀꯅꯤ ꯑꯩ ꯅꯠꯇꯦ ꯑꯩ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯠꯁꯅꯥ ꯆꯦꯟꯈꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯌꯧꯔꯛꯄꯗ ꯀꯔꯥꯏ ꯃꯥꯡꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯁ ꯂꯨꯝꯗꯤ ꯂꯨꯝꯃꯦ ꯑꯩ ꯆꯠꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯤꯀꯥꯟꯗ ꯍꯥꯏꯒꯠꯁꯅꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯤꯡꯊꯩ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯅꯣꯡꯃꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯨꯔꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯍꯤꯡꯗꯨꯗ ꯀꯩꯅꯣ ꯑꯩꯒꯤ ꯈꯣꯡꯁꯤ ꯀꯅꯥꯒꯨꯝꯕ ꯁꯛꯎꯗꯕ ꯑꯃꯅ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯁꯤ ꯁꯨꯝ ꯆꯤꯡꯊꯔꯤꯁꯦ ꯑꯩ ꯊꯪꯅ ꯌꯥꯎꯗ꯭ꯔꯦ ꯅꯥꯄꯤꯁꯤꯗ ꯄꯥꯏꯗꯨꯅ ꯑꯩ ꯌꯥꯜꯂꯒꯦ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯅꯣꯡꯁꯤꯁꯨ ꯉꯁꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯇꯥꯔꯔꯦ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯐꯅꯤꯗ ꯂꯩꯁꯤꯅ ꯃꯈꯣꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯕꯗꯨ ꯎꯔꯦ ꯃꯣꯏꯃ ꯀꯔꯤꯅꯣ ꯇꯧꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯤꯡꯉꯤ ꯈꯜꯂꯤꯕꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ ꯁꯤꯈ꯭ꯔꯕ ꯑꯃꯅ ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯤ ꯑꯩꯒꯤ ꯈꯣꯡꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯇꯣꯏꯕ ꯅꯪ ꯑꯩ ꯌꯥꯝ ꯄꯥꯝꯈꯤꯗꯥꯏꯅꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯊꯔꯣ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯕꯅꯤ ꯑꯩꯁꯨ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯄꯥꯝꯃꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯂꯥꯜꯂꯦ ꯃꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯀꯗꯥꯏ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯗ ꯑꯩꯒꯤ ꯉꯛꯁꯝꯗꯒꯤ ꯃꯨꯟꯈꯤꯕ ꯑꯩꯒꯤ ꯏꯄꯥꯅ ꯃꯆꯥ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯁꯥꯔꯝꯕ ꯂꯤꯛꯇꯣ ꯄꯤꯔꯛꯑꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤ ꯑꯩ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯐꯥꯔꯅꯨ ꯍꯥꯟꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯎꯕꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤ ꯁꯤꯃꯗꯤ ꯑꯩꯅ ꯅꯪꯃꯛꯅꯦ ꯈꯜꯂꯒ ꯊꯝꯕꯅꯤ ꯑꯩꯕꯨ ꯑꯗꯨꯛ ꯄꯥꯝꯕ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯩꯒꯤ ꯁꯛꯁꯤ ꯎꯕꯗ ꯀꯤꯔꯕ ꯅꯠꯇ꯭ꯔꯣ ꯀꯤꯒꯅꯣ ꯑꯩꯁꯦ ꯍꯥꯟꯅꯗꯧꯅ ꯐꯖꯗ꯭ꯔꯕꯣ ꯂꯤꯛꯁꯦ
ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯗꯈꯣ ꯄꯥꯝꯃꯨꯏ ꯂꯤꯛꯁꯦ ꯄꯨꯈ꯭ꯔꯤꯁꯦ ꯊꯥꯗꯕꯗꯤ ꯄꯥꯝꯃꯨꯏ ꯑꯩ ꯅꯪ ꯀꯤꯌꯦꯕ ꯑꯩꯒꯤ ꯏꯁꯥꯒ ꯁꯥꯒꯣꯟꯅꯕ ꯂꯤꯛꯄꯨ ꯅꯪꯅ ꯃꯨꯜꯍꯧꯕꯅ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯀꯣꯛꯇꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯤ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯉꯝꯃꯅꯤ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯉꯁꯤꯗꯤ ꯊꯨꯡꯗꯣꯔꯦ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯀꯩꯗꯧꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯅꯪꯒꯤ ꯀꯤꯕ ꯐꯪꯂꯤꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯟꯅ ꯀꯤꯕ ꯄꯣꯛꯍꯜꯂꯦ ꯂꯩꯁꯤꯅ ꯃꯉꯣꯟꯗ ꯇꯧꯕ ꯃꯇꯧꯒꯨꯝꯅ ꯍꯥꯏꯒꯠ ꯁꯅꯥꯕꯨ ꯍꯥꯠꯂꯝꯃꯤ ꯇꯝꯊꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟ ꯏꯃꯥ ꯄꯥꯄꯥ ꯅꯆꯥ ꯂꯩꯔꯝꯂꯦꯅ ꯆꯠꯂꯒꯦꯀꯣ ꯃꯤꯐꯠ ꯑꯁꯤꯒꯤ ꯈꯨꯠꯇ ꯇꯥꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯂꯣꯏꯈꯤꯕꯅꯤ ꯏꯄꯥꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯕꯅꯤ ꯏꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯁꯥꯈꯤꯕ ꯑꯩꯒꯤ ꯅꯤꯡꯐꯥꯡ ꯄꯔꯦꯡ ꯑꯁꯤ ꯃꯆꯥ ꯁꯤꯕ ꯐꯪꯗ ꯊꯋꯥꯏ ꯊꯥꯔꯦꯀꯣ ꯄꯥꯕ ꯑꯩꯒꯤ ꯄꯥꯕꯗ ꯁꯥꯕꯤꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯡꯗ ꯂꯩꯖꯔꯁꯅꯨ ꯁꯤꯕꯤꯅꯕ ꯀꯅꯥ ꯂꯩꯇ ꯑꯩ ꯆꯠꯂꯒꯦꯀꯣ ꯂꯩꯔꯝꯂꯦꯅ ꯄꯥꯕ ꯅꯪꯇꯕꯨ ꯈꯧꯔꯥꯡꯅ ꯆꯥꯅ ꯀꯥꯏꯔꯝꯒꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯩꯁꯤ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯈꯨꯜ ꯑꯗꯨ ꯅꯤꯟꯈꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯀꯤꯕꯅ ꯂꯩꯕ ꯌꯥꯔꯝꯗꯦ ꯑꯌꯨꯛꯅꯤ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ ꯊꯦꯡꯒꯦꯅꯤ ꯍꯧꯒꯠꯂꯨ ꯀꯔꯤꯅꯣ ꯊꯣꯡꯒꯁꯤ ꯏꯍꯥꯡ ꯍꯥꯡꯉꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯉꯔꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯝꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯨ ꯃꯈꯣꯏ ꯇꯥꯗ ꯅꯪ ꯀꯩꯗꯧꯔꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯄꯨꯔꯣꯏꯕ ꯁꯤꯔꯦ ꯈꯪꯂꯛꯄꯗ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯀꯔꯤꯒꯤꯅꯣ ꯏꯇꯣꯝꯇ ꯊꯝꯂꯝꯂꯤꯕꯗꯤ ꯏꯐꯝꯅ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯁꯦ ꯃꯤꯠꯄꯥꯀꯣ ꯀꯔꯤꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯀꯞꯂꯤꯀꯥꯟꯗ ꯇꯣꯝꯕ ꯆꯪꯂꯛꯇꯨꯅ ꯏꯇꯩꯃ ꯑꯝꯇ ꯊꯣꯛꯂꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯅꯥꯏꯕꯨ ꯀꯧꯔꯤꯕꯗꯤ ꯇꯥꯗ ꯍꯥꯏꯒꯠꯁꯅꯥꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯁꯤꯍꯧꯔꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯧꯈꯠꯅꯕ ꯇꯧꯔꯤ ꯏꯇꯩꯃ ꯑꯩ ꯆꯠꯂꯒꯦ ꯏꯇꯩꯃ ꯊꯣꯛꯂꯛꯎꯀꯣ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤꯗ ꯑꯩ ꯍꯥꯟꯅ ꯆꯠꯈꯅꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯣꯛꯂꯨꯗ꯭ꯔꯦ ꯍꯥꯏꯒꯠꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯌꯨꯝꯗꯨꯗ ꯄꯨꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯅꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯁꯤꯔꯤꯕ ꯈꯨꯁꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯦ ꯃꯤꯇꯣꯞꯄꯨ ꯑꯩꯅ ꯊꯥꯖꯔꯨꯕ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯑꯩꯅ ꯅꯨꯄꯥ ꯄꯥꯝꯂꯨꯕ ꯌꯨꯝꯁꯤꯕꯨ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯌꯨꯝꯁꯤꯒꯤ ꯃꯩꯁꯨ ꯀꯠꯇꯨꯅ ꯊꯅꯝꯃꯦ ꯃꯥ ꯅꯠꯇꯅ ꯑꯩꯒꯤ ꯌꯥꯝꯂꯕ ꯁꯦꯜ ꯊꯨꯝ ꯍꯨꯔꯥꯟꯅꯕ ꯃꯤ ꯂꯩꯇꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯤ ꯊꯝꯂꯨꯕ ꯑꯁꯤꯗ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯕꯅꯦ ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯤꯒꯤ ꯁꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯏꯁꯥꯒꯤ ꯊꯧꯗꯥꯡꯕꯨ ꯃꯤꯇꯣꯞꯇ ꯁꯤꯟꯅꯔꯨꯕꯅ ꯑꯩꯅ ꯃꯥꯡꯖꯕꯅꯦ ꯂꯩꯕꯅ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯇꯣꯛꯑꯣꯕ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯊꯣꯛꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯏꯃꯨꯡꯁꯦ ꯑꯩꯅ ꯃꯥꯡꯍꯟꯕꯅꯦ ꯃꯈꯣꯏ ꯇꯥꯗ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯝꯕꯁꯦ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯜꯂꯝꯃꯦ ꯑꯩꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯅꯕ ꯊꯝꯂꯨꯔꯤꯕꯁꯤꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯋꯥꯈꯜ ꯌꯥꯎꯗꯕꯒꯤ ꯉꯁꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯅꯤ ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯃꯤꯇꯣꯞꯅ ꯌꯨꯝ ꯉꯥꯛꯍꯜꯂꯨꯕ ꯏꯄꯨꯔꯣꯏꯕ ꯑꯅꯤ ꯊꯝꯅꯤꯡꯂꯨꯕ ꯉꯁꯤꯗꯤ ꯑꯩ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ ꯅꯤꯡꯉꯝꯗꯅ ꯁꯛꯍꯦꯟꯕꯤ ꯍꯤꯡꯂꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯄꯥꯝꯂꯨꯕ ꯍꯦꯟꯅ ꯑꯋꯥ ꯃꯩꯁꯥꯛ ꯄꯨꯗꯨꯅ ꯃꯁꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅ ꯃꯩꯁꯥꯛꯇ ꯍꯤꯡꯈꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯊꯥꯖꯔꯨꯕ ꯌꯨꯝꯗ ꯊꯝꯂꯨꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ ꯃꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯅ ꯍꯦꯛꯇ ꯊꯥꯖꯕ ꯊꯝꯕꯁꯤ ꯐꯠꯇꯦ ꯁꯣꯜꯂꯕꯅꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕ ꯃꯤꯔꯥꯏꯔꯨꯕ ꯑꯇꯣꯞꯄ ꯀꯅꯥ ꯄꯥꯝꯂꯨꯕ ꯑꯁꯤꯅ ꯑꯋꯥꯕ ꯑꯣꯏꯈꯤ